ꯃꯌꯥꯝꯕꯨ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯃꯥꯡ ꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯀ꯭ꯋꯥꯛꯂꯩꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯄꯔꯞ ꯉꯔꯥꯡꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯀꯥꯆꯤꯜꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯁꯨ ꯄꯤꯕꯥꯔꯦꯜꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯑꯁꯨꯛꯄ ꯃꯩꯒꯤ ꯃꯩꯉꯥꯟꯅ ꯎꯗꯕ ꯖꯒꯥꯗ ꯂꯨꯝꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪ ꯋꯥꯃꯪ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯁꯨ ꯑꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀ꯭ꯋꯥꯛꯂꯩꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤꯅꯣꯅꯤ ꯑꯁꯤꯗ ꯃꯩ ꯊꯥꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯛꯄ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯞ ꯁꯥꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯁꯨ ꯄꯤꯕꯥꯔꯦꯜꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯄꯤꯕꯥꯔꯦꯜꯅ ꯎꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯩꯕꯨꯜꯁꯤꯡ ꯑꯗꯣ ꯃꯩꯅꯝꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯑꯁꯨꯝ ꯃꯨꯠꯊꯔꯛꯂꯤ ꯑꯗꯨꯒ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡ ꯊꯥꯡꯖꯜꯂꯛꯂꯤ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯊꯥꯡꯖꯜꯂꯛꯄ ꯑꯗꯨꯗ ꯀꯨꯞꯁꯤꯜꯂꯛꯄꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯄꯣꯗ꯭ꯔꯣꯛ ꯇꯨꯗꯨꯅ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅꯁꯨ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯥꯟꯅꯈꯤꯕꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤ ꯄꯤꯕꯥꯔꯦꯜ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯃꯇꯣꯝꯇ ꯈꯟꯖꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨꯒ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯒꯥ ꯑꯃꯗ ꯁꯠ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯀ꯭ꯋꯥꯛꯂꯩꯗꯣ ꯍꯥꯏꯕꯗꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯣ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯥꯟꯅꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯣ ꯀꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯌꯥꯊꯪ ꯑꯃ ꯇꯧꯈ꯭ꯔꯤ ꯌꯥꯊꯪ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯂꯥꯏꯃꯨ ꯑꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜꯒꯨꯝ ꯃꯩꯈꯨ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯤꯕꯥꯔꯦꯜ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯍꯥꯟꯋꯥꯏ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯁꯪꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯁꯪꯂꯦꯟ ꯁꯥꯔꯝꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯕꯣꯠ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯁꯤꯟꯈꯤꯕꯗꯨ ꯎꯕꯗꯒꯤ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯔꯥꯡ ꯂꯥꯡꯅꯔꯛꯂꯤ ꯐꯥꯔꯣ ꯍꯥꯠꯂꯣ ꯇꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯎꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯥꯅꯤ ꯑꯍꯜ ꯑꯗꯣ ꯃꯟꯇ꯭ꯔꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯍꯜꯅ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯤꯒꯤ ꯃꯟꯇ꯭ꯔꯤꯁꯦ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯑꯆꯨꯝ ꯑꯔꯥꯟꯒꯤꯗꯃꯛꯇ ꯑꯈꯪ ꯑꯍꯩꯁꯤꯡ ꯅꯨꯃꯤꯗꯥꯡ ꯈꯨꯗꯛ ꯑꯗꯨꯗ ꯀꯧꯈꯠꯂꯤ
ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗ ꯈꯨꯗꯛꯇ ꯗꯔꯕꯥꯔ ꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀ꯭ꯋꯥꯛꯂꯩ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯤꯁꯤꯜꯂꯛꯇꯨꯅ ꯌꯥꯎꯔꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯎꯗ꯭ꯔꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯌꯥꯎꯁꯜꯂꯛꯄ ꯑꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯁꯤꯗ ꯄꯤꯕꯥꯔꯦꯜꯗꯤ ꯃꯃꯥꯇꯣꯟꯕꯨ ꯆꯤꯡꯅꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯩꯐꯥꯔꯦꯜꯗꯤ ꯍꯥꯟꯅꯅ ꯂꯩꯔꯝꯂꯦ꯫ ꯀꯩꯐꯥꯔꯦꯜꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯀꯣꯅꯨꯡꯗ ꯊꯝꯂꯣꯏꯗꯕꯅꯤ, ꯏꯃꯥ ꯑꯣꯏꯁꯅꯨ ꯏꯆꯥ ꯑꯣꯏꯁꯅꯨ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯉꯛꯂꯤ꯫ ꯔꯥꯅꯤ ꯑꯍꯜꯅ ꯇꯧꯔꯤꯕꯁꯤꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯊꯣꯡ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯄꯗ ꯊꯣꯡ ꯉꯥꯛꯂꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯤ, ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯃꯥꯏꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝ ꯈꯪꯍꯧꯗꯅ ꯃꯔꯥꯡ ꯂꯥꯡꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯅꯨꯡꯗꯒꯤ ꯔꯥꯅꯤ ꯑꯍꯜꯅ ꯂꯥꯎ ꯈꯣꯡꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ, ꯃꯁꯤꯕꯨ ꯂꯥꯏꯒꯤ ꯈꯨꯠ ꯆꯥꯎꯔꯤꯕ꯭ꯔꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯁꯜꯂꯦ, ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯤꯁꯤꯡꯕꯨ ꯉꯥꯎꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯃꯛ ꯑꯐꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ, ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯏ ꯃꯔꯤꯗꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯊꯤꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯗꯣ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ, ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯊꯤꯗꯣꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯅꯥꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯄꯨꯝꯅꯃꯛ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯗꯕꯅꯤ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯔꯥꯅꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨꯅ ꯃꯈꯣꯏꯗ ꯆꯩꯔꯥꯛ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯀꯩꯗꯧꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯤꯡꯉꯥই ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯄꯤꯖꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯔꯒ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯒ ꯃꯈꯣꯏꯗ ꯁꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯃꯔꯥꯜ ꯂꯩꯇꯅꯕ ꯀꯨꯞꯁꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯕꯁꯤ, ꯃꯟꯇ꯭ꯔꯤ ꯑꯁꯤꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯕꯨ ꯅꯪꯅ ꯊꯥꯖꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯔꯤꯕ ꯅꯅꯥꯏ ꯅꯁꯜꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯋꯥꯃꯦꯟꯈ꯭ꯔꯕꯅꯤ, ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯂꯩꯔꯤꯕꯁꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯋꯥꯃꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯝꯂꯒ ꯄꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯏꯅꯤꯡꯊꯧꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕꯗ ꯁꯨꯝꯂꯒ ꯄꯨꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅꯦ? ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯤꯟꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯒꯤ ꯋꯥꯔꯦꯞ ꯇꯥꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯣ ꯗꯔꯕꯥꯔ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯃꯈꯣꯏꯗ ꯇꯧꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯍꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯅꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯅꯤ ꯑꯍꯜ ꯑꯗꯣ ꯃꯅꯥꯏ ꯃꯁꯜꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ꯫
ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯍꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ, ꯃꯗꯨ ꯈꯪꯉ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ, ꯄꯣꯠꯁꯦꯝ ꯂꯩꯋꯥ, ꯃꯤꯠꯌꯦꯡ ꯐꯠꯇꯕ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗ꯭ꯔꯕ ꯅꯍꯥꯟꯋꯥꯏ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯁꯖꯤ ꯃꯆꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯥꯔꯦꯜꯗ ꯃꯃꯥ ꯑꯍꯟꯅ ꯄꯤꯕꯤꯔꯝꯂꯦ꯫ ꯃꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯎꯍꯟꯒꯅꯨ, ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯒ ꯃꯃꯥ ꯑꯍꯜ ꯀꯩꯁꯨꯝꯁꯪꯗ ꯆꯠꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯄꯤꯕꯥꯔꯦꯜꯗꯣ ꯑꯃꯥꯏꯕ ꯍꯟꯖꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯟꯖꯕ ꯑꯌꯨꯛꯀꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯍꯟꯖꯕꯅ, "ꯑꯣ, ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯄꯨ." "ꯐꯝ, ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯀꯩꯗꯧꯔꯕ?" "ꯏꯄꯨ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯎꯈꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ, ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯕꯣꯠ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯤꯔꯤꯉꯩ ꯀꯣꯅꯨꯡꯗ ꯌꯥ ꯂꯥꯡꯉꯛꯄꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯍꯩꯗ꯭ꯔꯕ ꯇꯥꯍꯩꯗ꯭ꯔꯕꯁꯤꯡ ꯑꯗꯣ ꯇꯥꯈꯤꯕꯅꯤ ꯏꯄꯨ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯏꯃꯥꯅ ꯃꯗꯨꯃꯛ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯈꯤꯕ ꯃꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯕꯗꯧꯅ ꯑꯄꯨꯟꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯈꯤ, ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯍꯧꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ?" "ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯎꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯅꯤꯡꯉꯥꯏ ꯃꯆꯥꯛꯁꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯑꯃꯒ ꯑꯃꯒ ꯈꯟꯅꯍꯟꯒꯦ ꯈꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯇꯥꯏꯅꯗ꯭ꯔꯕꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯟꯃꯤꯁꯤꯡ, ꯁꯦꯅꯥꯄꯇꯤꯁꯤꯡ, ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯃꯟꯇ꯭ꯔꯤꯁꯤꯡ ꯈꯟꯅꯍꯟꯕ ꯌꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧ ꯁꯥꯎꯍꯟꯕ ꯌꯥꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯅꯨꯡ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯇꯝꯅꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯥꯗ ꯌꯦꯡꯊꯤꯔꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡꯅ ꯅꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯏꯄꯨ, ꯑꯩꯒꯤ ꯀꯥꯗ ꯊꯣꯡ ꯉꯥꯛꯂꯤꯕꯁꯤꯡ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯃꯨꯕ ꯐꯤꯃꯨ ꯁꯦꯠꯄꯗꯣ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯒ ꯉꯔꯥꯡꯅ ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯍꯣꯗꯣꯅꯥ ꯑꯁꯤ ꯊꯣꯛꯂꯦ, ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯤ ꯏꯄꯨ." "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯖꯔꯣ꯫ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯏ ꯃꯔꯤ ꯅꯠꯇꯅꯗꯤ ꯇꯧꯔꯛꯂꯣꯏ꯫ ꯅꯤꯡꯊꯧꯐꯝ ꯃꯤꯀꯥꯕꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯐꯝ ꯃꯤꯀꯥꯔꯤꯕ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯅꯅꯥꯏꯅꯄꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯤꯡꯊꯧꯐꯝ ꯃꯤꯀꯥꯕꯗꯒꯤ ꯇꯧꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯅꯅꯥꯏꯅꯄꯨꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯣ, ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ." "ꯑꯗꯨ ꯏꯄꯨ, ꯑꯩꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯩꯖꯔꯤ." "ꯀꯔꯤꯅꯣꯅꯦ ꯅꯤꯡꯊꯦꯝ?" "ꯏꯄꯨ, ꯃꯗꯨꯒꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯑꯗꯨꯅ ꯋꯥꯟꯊꯍꯟꯕ ꯃꯇꯝꯗ, ꯑꯩꯈꯣꯏꯕꯨ ꯄꯪꯊꯍꯟꯕ, ꯁꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ, ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯛꯇꯃꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯍꯜꯂꯤ, ꯃꯥꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ, ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯩꯕꯁꯤꯡ ꯑꯁꯤꯕꯨꯅ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯨ?" "ꯑꯗꯨꯒꯤꯔꯥ? ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯐꯥꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯁꯤꯒꯗꯤ ꯃꯔꯤ ꯏꯂꯩ ꯂꯩꯅꯗꯕꯗꯧꯅ ꯇꯧꯏ꯫
ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧꯅꯦ꯫ ꯑꯗꯣ ꯏꯄꯨ ꯀꯔꯝꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯦꯝ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯒꯤꯗ ꯂꯥꯛꯎ, ꯑꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯥꯔꯝꯒꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯪꯖꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯞꯈ꯭ꯔꯒꯅꯤ, ꯌꯥꯎꯈ꯭ꯔꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯅꯥꯅꯣ, ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯌꯥꯝꯕ ꯃꯈꯩꯗꯤ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯁꯥꯕꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗꯤ ꯆꯪꯂꯕ ꯌꯥꯏ, ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯉꯥꯏꯔꯣ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯗꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯅꯨ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯎꯃꯪꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤꯕ ꯈꯨꯡꯒꯪ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯁꯤꯗ ꯅꯅꯥꯏ ꯅꯁꯟ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯒꯤꯗ ꯂꯥꯛꯂꯣꯀꯣ꯫ ꯍꯣꯏ ꯏꯄꯨ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯔꯦꯜ ꯊꯣꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ, ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯏꯁꯤꯡ ꯆꯥꯏꯕ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ, ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯇꯣꯛꯂꯝꯕ ꯑꯗꯨꯗꯩꯗꯨꯗ ꯃꯍꯥꯛꯅ, ꯁꯨꯃꯥꯏꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯕꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯦꯗꯅꯁꯦ꯫ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯂꯩꯕ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯅꯥꯄꯤ ꯅꯔꯥꯡ ꯍꯧꯖꯤꯜꯂꯒ ꯂꯩꯕ ꯑꯩꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯅꯤꯡ ꯃꯌꯥꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯖꯔꯤꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯕꯤꯗꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯈꯠꯂꯛꯇꯕ ꯃꯈꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡ, ꯅꯤꯡꯊꯧꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯁꯤꯡꯅ ꯀꯧꯔꯛꯄꯗ ꯇꯥꯅꯅꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯄꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯨꯅ ꯁꯤꯔꯕꯁꯨ ꯀꯥꯏꯗꯦ, ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯔꯛꯂꯣ, ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯌꯥꯗ ꯅꯥꯆꯨꯡꯗꯨꯅ ꯈꯨꯝꯂꯤꯕ꯫ ꯃꯁꯥꯗ ꯀꯤꯕ ꯑꯃ ꯍꯦꯛ ꯂꯩꯇꯦꯗ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯅꯦꯟ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯁꯣꯏꯗ꯭ꯔꯦꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯣ ꯄꯤꯕꯥꯔꯦꯜꯅꯁꯨ ꯈꯪꯉꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯑꯃꯨꯛ ꯂꯥꯛꯂꯦ, ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯕ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ, ꯉꯔꯥꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯋꯥ ꯋꯥ ꯂꯥꯎꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯅꯤꯡ ꯑꯗꯨꯒꯤ ꯎꯃꯪꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯀꯔꯤꯅꯣ ꯈꯪꯗꯕ, ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤ꯫ ꯃꯗꯣ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯃꯈꯛꯇ ꯂꯨꯔꯦꯟ ꯀꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥ ꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯐꯠ ꯂꯩꯊꯣꯔꯛꯂꯒ, ꯀꯔꯤ ꯇꯧꯔꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ, ꯀꯔꯤꯅꯣ, ꯉꯁꯥꯏ ꯃꯈꯩꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯅꯤ, ꯍꯧꯖꯤꯛꯇ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯔꯥꯡ ꯀꯣꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯈ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜꯅ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯇꯧꯔꯕꯒꯦ?
Chingnung Satpi Karisu Kumdi Tumin the market Tabugado Adum Taukri Matam Maduda Pivarelna Adubo Aigi Imana Kesum Sangda Lake Krabasu Masa Iladina Maramaduna Horendi Aigi Imabu Mixetialiba Kunungasibu Kangkong Chayana Basiliba Pimu Shetbadu Aina Paranabugidamak Lalong Kaya Yatuna Amaiba Amaibi Taraduna Lake Krabani Karigumbada Tabakasina Mai Paklabadi Mahaku Aina Sanatonga Kari Amata Pizitaba Makai Kangshi Sienduna Hat Katoribani Wapamatu Taro with the Tinung Sapi Sita Sita no Lakli Pibarena Karino Aina Asuk Saunina Quito Sikna Wang Laganahan Aduk Yamna Tawai Taranok with the Karino Adam Nahir with the Tinung Sapina Nakoin Tomasa Sinse Otonasu Oi the Wangankri Oi the Wangang with a Haling the Bible say, as a wasang Pamnai Banakoin kick my heli. Adam Nahir with a Pibarena Curry. Aina Curry Oi the Wangang dana, none Adam Nahiribano. Matamber the Tingung Sapina. How's Canatro, Pimu shed Piadu, Hecting the Rabadi, Lorian Kakani Hiki with the wall. Ha! Pimu shed Pi. Pimu shed Pini Hibadi, Nahana come down the Kangliba. Wapamadu Tabada Tingung Sapi to mean Hackly. Matamaruda Pibarena. Oirambasui, Pimu shed Pi. Oirambasui, Pimu shed Carino Hibada Badi Kangre. Ay, Lorian Kakani High Crabra. Adubo, Lorian Bukaklabasu, Kangshi si Handuna Bohalabasu, hard but is so than a hard canny. Wapamatu Tinung Sapi, sing Cyber Loraduna, Mahag. Para Sumang Dam Cree. Pibarena Matum in Aduna. Hai, Laipa Gamagin Togi Masala like a curry beaver Utkani Kang the Branangbo. Adum Nahirapada Sinung Sapina. Curry beaver. Aigi Imubu Mang Tang never silliba, Patra like a pankak Uriba, Nakogi Sagai lak with Aina Taram Togadra. Aigi Imung hard kibado, Yamna Pare, Kaido Sige, Curry Taxigi Haidon and Nakoi Taram Togadribro. Nakoise, I could get the Yagnabani. Yagnaba Lalaga, Tagulon Utkadaba, Chinung Sarpidinati. Asum Naharga Imung Chankri. Matam Matu the Pibarelna. Ay. Nangna Atopa Singu Yagnabani hide on a Kalagasu. Nangna I would Yagnabani hide a Kaloidabani. I di Mokoi Marile Nade. Matam Matu Sinung Sarpina. Marile Nadeka Kai the Hagano. Marile Nadraka Karigi, Agi, you must allow Libano. Pibareldo, compound country. Pibarena Pare Nahan Sauri with Gimaram Carino, Nahaka Sauba, Kari Tarugati Kokani, Matamatu Jinung Sapi, Mapalda Patoli Adatuga, Nangin and now no puck I farel, Igi Kutasino, Mahapu Manga Kakaga Halavadi, Igi as how was a Koklagani. Asum Naharam Laga, Balang Kokta Piama Polibado, Satin Taraga, I how the Iruza do not sack Tongagadabani, Sacrosalo Adumatalak with a Pibarel. Kari no pino de masibo. Laipa amagin Togi Masada power chatlo hagno tanmangamini. Man aigi taloi wherabadi. Hayeng wai aina, land pum the land tromatamda. Laipa ngau konu ngau hydra tanambada aina kaisu nuaitaba later. Magi matik matau nana, Karisolitaba Laipa amadi, Ilai line and ngapangangani. Ah, waigi taloi uhen bahai was aigi lane trap. Marakasida, Mahana saw cook no bagita makari. Ay, no pa kay farelbo, Mahaki makutasino, Lurin kaktuna heart kihaiba. Pare, Nasikiti hankri. Kari labagi haibo, Amokang imaga tanarugi. Masi ay taloi oida basunya yadaban. Pare, ay nasigiti chatlake, haying amok laksaragi. Haying di Shagai Rabasu, Malabasu, Delai Kombisu Rabasu, Pida Matandi Tabu, Lepagang was a Otono Wakre. Asum Naharam Laga, Bibarel Karatolapada, Jinung Sapina, Nakoidi, Nahatan Lepada Wari, I coidi Punsi Super Lipin Lakaban. Adum Naharaga, Lehori. Bibarel na, Karino Mana Lipi Basina, hiding a Kalaga Lehori, Aduga. Nasai Jinung Sarpina Haikiba, Pimu shed Pi Hagna Pan Kibado, Pibarel Giwakalda, Mado Nupi or Mbasuya Haibigi Wakal Mongon the Lakley.
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯤꯕꯥꯔꯦꯜ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯥꯅꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯔꯥꯅꯤ ꯑꯍꯜꯅ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯔꯦꯜꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯍꯜꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯆꯤꯅꯨꯡ ꯁꯥꯠꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯃꯗꯨꯗꯤ ꯀꯝꯗꯧꯅ? ꯀꯔꯝꯅ ꯈꯪꯒꯅꯤ? ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯍꯜꯅ ꯍꯥꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯅꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯇꯕꯤꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒꯅꯦ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨ ꯆꯠꯂꯨ꯫ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯗꯦꯀꯣ, ꯅꯇꯣꯝ ꯆꯠꯀꯗꯕꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯐꯥꯔꯦꯜꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯅꯤꯡꯂꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯄ ꯌꯥꯔꯦ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯍꯥꯛ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯊꯕꯛ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫